Thaina mamangayda Bengal Laibakta mabuk yamna phattaba launam sauba ningthau amakhak palame. Mahakki supnam sasanda kanasu apenba oinaramde. Mahak sikhrabadi Laibak asi ingna tapna nungaina pangani haina khanarame. Adubu ningthaugi yathangdi Laibakta taphade haina khanjaba ningthau asigi yamna thauna pharaba sagol lanmi amakhak lairame. Mahakki maming Supendra kaurame. Mahak asi ningthauna yamna sali. Masina maram oiraga Supendra matam leiba kibikta nungaina lairame. Adubu matamgi matungina ningthau asisu Supendra bu apenba oiraktre. Mangondagi hena mahakkidamak kathokpa ngamba sagol lanmi ama pamlaklamme. Aduna matau karamna Supendra bu hatokpa natragana mahut sinba yaba ama thirakpa matamda khurau thangdanaba wakhal kaya tawraklamme. Nongmadi ningthau asina Supendra bu umangda koichat chatuna nongmagi oiba afaba pautak natragana afaba khudam ama konungda halaktuna utlu haiduna yathang piramme. Supendra di mahakki pukning adu khangdabana isam samna khalamme. Amadi mahakki sagoldu thauduna umangda laklamme. Mafam kaya koithau thaurabasu karigumba paujel puba yaba amata thengnaramde. Maramaduna Supendra mathwai waramme. Mahakna mathwai warakpa matamda mahakki achanba sagol aduga hek wari sanaduna lelle. Mahakka sagol aduga kayagi matik mabuksel setna loinabagi haibabu sagol adu mirol khangbaga sap manaramme. Aduga Supendra nasu sagol adugi maroldu ningthina khanglamme. Supendra na hairamme. Hauzik aikhoi anina lakliba asi phanade sangle. Mafam sinba thungnasu chatle. Hauzik pu aikhoi ani konungda hankhiba matamda ining thauda kari tamlugadawribano. Sagolduna khumme. Adugidi thoidokpa khanbiruganu. Isorna nahakkidamak nahakna ningjariba adu khangbiduna soidana aikhoida khudong saba adu pirakhigani. Hauzik korong numisu kokthakta thokle. Nungthilgi matamsu adukki matik sangna leiri. Aduna nungsa thibiruganu athauba. Supendra na hairamme. Adumna yengba tare. Asi haiduna amok sagol aduda kakhatuna makha tana khongchat adu chatpa hauraklamme. Tapna asum lakpa asida umang aduki asongba marak aduda arangba mangal ama thaktorakpa makhoi animakna uramme. Maduda Supendra mafam aduda sangsinduna yenglobadadi sana masuki usekki matu maina grang hauna saktuna leiba uramme. Madu ubada Supendra di mamit kupkhidre. Usek matu adugi phajaraba maong matawaduna sumhatkre masi lengdaba makhai leiramme. Matamaduda sagol aduna di mahoksa nataba kari kamdawbano khangdaba posak asidagi khudong thiningai oiba yai haina singnaramme. Maramasina sagol adu mafam adudagi mamai leithokiduna halaknanaba hotnaramme. Adubu Supendra di sagol dudagi songthakre. Usek matu tariba maikai adomda tapna sangsille. Madu ubada sagol aduna asumna hairamme. Athauba nahak maduda pukning wakhal lupkhino. Posak adu aihakki pukningna khudong thiningai oigani haidana singnaje. Aduna nahak posak adu sokpirukhino. Supendra na hairamme. Aihak matik mayai sialaba usek matu asi ining thauda kachaba pame. Masi malem asida kananasu amukta ukhidaba usek matu ama oigani. Aduna masi ining thauda ullurabadi aihakpu soidana sanbigadawribani. Aihakpu umang kayada salunaba yathang pirakhiba adusu masigumlaba miyoiba kayada pukning loksing oiba yabase aina halakpada tamlunabani. Sagolduna khommi. Adubu athauba nahak aihakna haribase amuktadi thajabiyu. Usek matu adu khunbirunu. Yengo korong numisu atiyada langna thoklibasini. Hauzik matam yamna leiri. Madudagi hena matik mayai senba posak thirukisi. Asumna sagol asina phana hairabasu Supendra mahakki manakong aduda sangkhidre. Tapna sangsilaktuna usek matu adu makhutna paikhattuna yengi.
Matam aduda maina grang grang sakliba adubu mahakki makhut adudadi karisu maisa phauramde. Mahakki ningthauda katlubada matik sap saraba ama oiragani khaladuna usek matu adu mahakki khaw aduda hapchinkhre. Aduga sagol aduga loinana konungda halaklamme. Konung yobaga ningthaugi manakta sangsinduna khaw adudagi usek matu adu lauthokhtuna katlamme. Madu ubada ningthau amadi tilamliba pumnamaktu angakpa phauramme. Ningthauna hairakki. Athauba masidi karino? Supendrana hairamme. Iningthau masi achamba ucheki matu natte. Yengbiyu maina brang brang hauduna sakliba asibu khutna soktuna pairabasu maisa karimata phaude. Ningthauna hairamme. Masidi amukta ukhidri angakpani. Nahakna aigi athangbu chap chana ngaktuna miyam amadi aingonda kanagadawraba posak amabu puraktuna utpagidamak nahakpu aihakna yamna thagatli. Ngasigi taibang asida asigumlaba usek matu asidi ubadi lairadana wari lairikta phauba kanagumba amatana taramkhiroi haina khalli. Aduna nahak ase aihakkidamaktadi lemna mangba yadraba lan amani. Hai taribra kana kana lei athauba sida sana lupa khaujau katlu. Asumna ningthau asi masindadi khohi tairaga thamoidadi hena hudagi hena kharakki. Matam amadadi Supendragi mabukchal sengba asina mahakpu soidana namthurakani khaliba ningthau asina Supendrabu atopa amana mahut sinba pamlamme. Madumak pangthoktaba yade khanduna sana khaujau adu piraba matungda asumna amuk hairakki. Tau athauba nahakna aingonda ngasi katliba ase aihakna konung asida seksinna thamduna charon suron kaya yanghangadawribani. Adubune usek asigi matu asidi nahakna purakpadi ngamlaga kari tawbagi usek adumakti aigi ifamda puraktuna katpa ngamloidawribano haidana aina khalle. Hariba usektu nahakna puraktuna katpa ngamlabadi laibak asi atopa laibak singi mamangta sang tadana laiba ngamdawribani do. Aduna nahak usek ado thirukho. Nahakna usekto puduna halakpado khaurangna konung asida ngaiduna lairamge. Phare ngasidi yumda handuna pothajaruro. Asumna hairakpa asidadi athauba Supendra mathwai nungaitana thoraklamme. Mahakna mathwai wana thorakpa aduda sagol aduna sangsilaktuna asumna hanglai. Athauba kari tawba yaurabage? Wakhal nungaina konungda sangbikhraga haujikna thamoi sokna thoraklibadi kari leirabage? Supendrana hairamme. Nahakna haibadumak sumle. Aihakna katluba usek matu aduna aihakpu awafamda tahangadawre. Karamba mafam amadi karamba useki matuno haibasu khangdaba aina matau karamna usek adu amuk thirukidawribano. Usek madu adu kattuna aihakki tauba ngamba haisingba adu utke khaluba ase aremba tare. Aihakna karigumba usek matu adu khulamdrabadi masigi phibamse yauromloidabani. Sagolna khumlakki. Phare haujikti pumnamak haukhre. Amuk hanna khaluraganu athauba. Nahakkidamak ai leiribasidi law tongkhallau usek adu haujikmak thirusi. Matu tarambadugi akoibada mafam adwaida usekto soidana leiramni. Madubu aikhoi anina phaduna puraklaga iningthauda hektamak katsi. Sagol adugi wafam aduda sontharuraba Supendragi wakhal haksang thauna ama lakpagum mamai mamit singlaklamme. Sagol aduda tongkhatuna umang adugi maikai tamna thaukhiramme. Usek matu taramba mafam adwaida panglap laptana seng phau hawai kayamarum haiduktuna usek adu mafam aduda lakpra haina ngairamme. Numit chupa ama ngaireklabada atopa usek waya kaya ama mafam aduda saktaramme. Adubu makhoina ngariba usek adudi laklamde. Madu ubada sagol amadi Supendra asa kairamme. Adubu itha thajadana pumlang langnangalamba atia adu
Nonggi mapaisingna kupsilaklame. Akhak araw tauba haurakle. Uzaw amagi marumda sangsinduna. Nong taraklabadi. Nong thupnanaba Supendra amadi sagol makhoi animag sangsillammi. Adubu hena ngaklibadi. Akhak araw galoinana. Fajaraba wahonggumba. Masapum namag. Mayna brang hauna saklaba usek amakhak. Atiyadagi paitharaktuna. Seng hawai adu. Khanduna saba haurakki. Madu ubada Supendra mangla taibangla khangkhidre. Adubu sagol aduna ingit pirakpagi matung inna. Sagol aduda tongkhatkiduna. Konglei thuna mafam aduda songshin khiramme. Usek adubu Supendra na pharamme. Aduga usek adubu mahaki khaw aduda hapsinduna. Konung tamna yangna sagol thawraklamme. Konung yorabada mahaki langtaknaba maithong adu ubada. Mayam adusu angakpa amadi hena langtaknaba phawramme. Darbar mayayda sangsinduna. Ningthau aduda usek adu hangdoktuna katlamme. Darbar manung asi angakpatana pek thankre. Ningthau adusu maya kaduna usek adu yengduna lay. Manaisingda haiduna sarang amakhak lawhaluduna usek adu hapsilli. Aduga asumna amuk Supendrada hairaklamme. Supendra, nahak asi malemgi atay maphamda thirurabasu phanglaroidaba lanmi amani. Nahakki nagun asina ngasidi aigi laibak asi hena masak thokhalle. Adubune aihakki ifamda awatpa amadi adumak lairido. Masimatanga nahakna thunghalabadi aihak pungpen pelani. Mataw asumna malemgi oina khwaidagi masak mataw phajabi Rajkumari Basilisabu Mahaki Rani oiba pami haina hairakki. Masiga loinana ningthauna amuk makha tarakki. Mafam asidagi nongsup pangna satlu. Aduga samudragi torban amada leiba leibak adugi Rajkumari Basilisabu aigidamak nahakna khudol oina katlu. Aihak mahaki wakhalda luptuna laklibase sahi kaya sure. Mahak tu aihaki maramda hek khangbada soidanamak yarakani. Aduna nahakna mahakpu puraktuna aigi ifamda katchabada karisu thoina awaba oiroi haina khalle. Maramasina karigomba nahakna icham chamna pangthokpada oigadaba lairaba thabak ase masi maithirabadi nahakna tawkhriba pumnamak namthakni haina aina khanduna nahakpu dandi ama oina nathwai phawba lawba yai. Supendra handaksu konungdagi mathwai wana thoraklamme. Mahaki ningthau asina mangonda tawramliba changeng asidi tasengna mahaki mathakta karigumba khara tawningba oiramle khalubada Supendra mathwai waramme. Adubu mahaksu matik leiba lanmi ama oirubana madugi chapchaba napal adu selamme. Madumakna maram oiraga ningthau asibu ikaiba amadi maithiba pige haina khalle. Mahaki mataw aduda sagol aduna satna asumna hanglamme. Nahaki nataw asida aina irai laina khangle. Ningthawna nangonda handaksu ahakpa pakhong ama salamgani haibase. Supendra na khomme Rajkumari Basilisabu mahakidamak khudol oina piyu hairi. Aidi kanano karino haibasu amata khangde. Kadaida thirugadoribano mahak adubo. Sagol na khomme. Tasengna iningthawna nahakpu awaba tahaningle. Ningthaw kaya Rajkumar kayana sagol sanalupa samu tawdana haijabada nonjabada yarakhidrabi Rajkumarini. Mahaki phajabada ngauroidaba kanasu leite. Mahakpu phaba haibase araiba thabakti natte. Adubu wabiruganu nahakidamakti ai leiri. Sanagi satin aduga sanagi saukri nahaki leizaribado puduna aikoi ani mafam aduda sasse. Matawasumna makhoi ani samudragi torban yaunanaba thaukhre. Mafam adu yaurabada taramdai numitna samudra adugi sidai thenglapna leiriba adu amukta udriba yamna phajaba maong ama oiramme. Sanagi saukri adu thaduna Sanagi satin adu khanduna famduna leiringai samudragi ithak ipo marak aduda lupa machugi fajaraba hi amada Rajkumari Basilisa tongduna lakpa adu
Supendrana ure. Numitki masek mangalasu sanagi satin amadi saukrida yaiduna thaktorakpa adu Rajkumari Basilisagi mamitta yairare. Matamaduda Rajkumari adu wakhal ama laktuna maikai adom tamna hi honjillamme. Laptakna ubada Supendrana saukri aduda phamduna amadi manak nakpa aduaigi hanau marak aduda sagol amana sajik saduna lairiba adu madugi drisyadu ubada pukning sumatlaba Rajkumari khantharuba tawdana mafam aduda sangsillamme. Adubu lausing lairaba sagol adu chansilaktuna mahaki mathakta Rajkumari adu inkhatkiramme amadi Supendrabu tonghanduna thuna yangna thaukhiramme. Rajkumari adu phana laurabasu kananasu mahakpu kanbinaba lairamde. Mataw asumna konung yaukiba khanghaude. Konunggi darbar mayai tamna Rajkumari adu pusilakpa aduda mayam pumnamaktu ngaknaramme amadi ningthau adusu Supendrada yamna thajadana yenglaklamme. Adubu Rajkumari aduda ningthau adugi apamba adu phongduklubadadi ahanbada Rajkumari aduna yaninglamde. Adubu lairiba mayamsing aduna makok nonduna khurumduna haijarakpa aduda Rajkumari adusu yaningle. Adugi sumathakta Supendragi matik mathauna maroksing aduda kalaktuna laibak asigi rani oibada yakhre. Adubu angakpani miyoibana phatlaroi haina phatrabadi kananabu thingba ngamluni. Ningthau aduna lona Supendrabu hatnanaba thoksil tawrakpada mirol khanglaba sagol asina khangladuna Supendrabu laibak asi thadoktuna senkhinanaba hairamme. Hena laibak thiribadi Supendrana laibak thadoktuna senkhinaba hotnabada sagol adudi lanmi kayasing aduga lanthengnaramme. Upai letraba sagol adu lanmi sing aduna phajinduna thamhaure. Aduga amaromda Supendradi laibak adu thadoktuna maikai salai khangdana senkiramme. Asum chelakpa asina waraduna mafam khangdaba suklaba umang amagi ukhong amada pothaduna lairamme. Mahaki sagol adu yamna ningsinglaklamme. Mathwai nungaitana ukhong aduda wamaladuna tumthakhiramme. Waraduna tumthakiba khanghaude. Phana yamna kuina tumluraba matungda ayingba phaurakpadagi Supendra mamit singlaklamme. Mahakna mamit singlakpa asidadi mahoksa nataba karigumba amagi samin phanglamme. Asongba mongsong marak adudagi tamthiraba sahingsaba hingsaba ama mahaki hek mamangda songthoraktuna law khongba haurakhi. Makutta khulai amatta yaudrabasu hingsaba adubu mayoknanaba Supendra phuk haugatli masadu sem saramme. Mahaki mataw aduda hingsaba adu angakpa phauраmme. Matamasida hingsabana hairamme. Hayu nupa nahak mafam kadaidagino aduga aihaki umang asida kari tawbagi laklibano marik sumna tammo natrabadi nahakpu khudak asida na thwai logduna aihaki chinjak oiraganido. Supendrana hairamme. Aihak ithawna ipangalda lamba leitraba Supendra hairiba lalmi adune. Loksing amadi gyan buddhidasu aibu nambinaba leiraktrabani. Adubu aihaki asanba ningthau aduna aihakpu aigi igun asida kalaktuna hatkadabadagi tanthorakpani. Aduna haujik ai kanabusu akiba leite. Sirabasu mikithi amagumna sigadaba natte. Supendragi wafam aduda hingsaba adu penjaramme. Asuk kuiba asi mahakumba miyoi amata thengnarakkhidabana Supendrabu mahakna mathwai logba pamlamde. Adudi phare nupa aihak wa ama haige. Wafam asi nahakna yarabadi aihakna nahakpu soidana kanbigani kanagasu singnaba lahelloi. Mataw asumna hingsaba asina Supendrabu mahakki sebari oina sahi taret kanagasu loinadana layu. Matamaduda mahakki asa athak sana lupa hiramani mukta watana pigani. Tawbatabu haujik seli iliba pirol asidagi henba yadaba iruluzaba yadaba masam maya khujin khuya kakpa yade sengdoktana samthoktana legadabani haina hairamme. Maramdi
mahaksu hingchaba asigi saklon adugumna leiba yananaba oiramme mataw asum leirakpa asida haujikti Supendra hanana changthokpa lanmi ama oijaramba adusu haujikti mioibaki wakhal tapna mangkhiramme wakhal loksing tapna mangsilaklamme adubu mahausagi apambagi matung inna mahaksu apam nungsi kada lainingaktabasu natte maramasina asukpo umang asida mahakna khoidajabi kanagumbi amabu yamna pamlaklamme masina maram oiraga umang asida sadanba lakpa lamgi Rajkumari kaya mahakna apam nungsi pokpa hauраklamme mafam asida thengnaba Rajkumari singbu mahakna amamamtang oina nungsi pami mahaki khongloi oirasi haiduna hairamme adubu mahaki samotnaraba masammana kaktraba manjunaraba fizol kaya adu ubada Rajkumari sing adu mahaki wafam adu yaramde adum oinamak Rajkumari amadi mahaki mataw aduda nungaitraduna Supendragi mayum tamna laklamme ahanbada Supendragi yumni haiduna leiramliba adudi surung amagi manungda oiramme upul waipul nungjeng singi marak aduda Supendragi amanba phamung amadi isai saiduna leiriba sakhum adu urubada Rajkumari adu yamna hainaraktre hena ngaklibadi mahaki surung manung asidi hiramanitana yomlamme adugi sumathakta sana lupa kayasu mafam khuding taduna leiramme Rajkumari aduna asumna khalli is karamba miyoino masidi yamna haisingba huranba daku ama oirabasu asuk yamba aimaki konungda imitmakna ukhidreba lan thumsing asidi mahakna huralakpadi ngamloi masidi misam ama natte aduna ai mafam asida asum leirabadi thawaise soidana manglagani wakhal asi khanduna Supendragi mafamdagi nanthoknanaba kanna hotnajai adubu Supendrana mahakna pamjariba Rajkumari asi mangondagi nanthokhtuna satkhigedore khanglakpa mitkupta lambi thattuna thamme adubu Rajkumari asinadi mathwai mangningdabana nanthoknanaba hotnarakpada Supendragi athenba wakhal aduna mang thakibana Rajkumari adubu hatoklamme asiba haksang adu mahaki surung adugi akhannaba ka amada sanagi su amana lonsinduna thamlamme matawasumna mahakna pamjana purakhiba Rajkumari amadi phajarabi leibak khudingi sadanba lakpi nupi sing adubu mahakna mafam asida thamnanaba hotnabada yanaraktabadagi mathang hatuna akhannaba ka aduda thamlamme matamgi matungina mahaksu karigidamak kanagumbi amatana pamdribano haina khalubada mahaki leifam asinasu oiramba yai haina khanduna mahaki leifam adu hingsaba aduda haijaduna konumgumna yamna phajana saramme adubu haina khibagi matung inna phijet chakcheti hanagumna ahongba leiramde masammana isang sangba samotnaba mataw adudi ahongba leitabanina Supendra mahaki khoidajabi nupi amata phanglamde nongmadi lalonba nupa amakhak sagol gari thauduna umang asida phaurakpa matamda umangi hek mayai maktada sargagi leikolgumna phajaraba konung ama urubada angakpa phauramme adubu Supendra urubada amukka hena ngaklamme matamasida Supendra na hanglamme nahakti kanano mafam asida karigidamak laktana munna akoiba asida yengduna leiribano nahak kari pami isa ibungo nahaki konung asidi aigi mit asina imana pokpadagi ubadi laredana ina asina phawba asigumlaba mafam asigi waridi takhidri aduna angakpatana pukningse pik thankhiduna yengjaramlibanido Supendrana hairamme adugi oirabadi nahak yamna thuna hankro mafam asida leirakpa aihak sahi taret phagadawre sahi taret hek phabaga masidagi henangakpa maongda nakoi pumnamakna uba phangni matamaduda amuk lao Supendragi wang sauraba saong saban amadi lanthum adu urubada lalonba nupa asina mahak asi angawba manjarabasu karigumba masanupi ahumgi manungda ama luhongbirabadi soidana mahakpusu
ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯧꯗꯣꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯄꯦꯟꯗ꯭ꯔ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯈꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯂꯣꯟꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯂꯣꯟꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯎ ꯍꯥꯏꯔꯝꯗꯨꯅ ꯂꯂꯣꯟꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯨꯄꯦꯟꯗ꯭ꯔꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯕꯥꯔꯇꯣꯟ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯈꯟꯕꯒꯤ ꯑꯌꯥꯕ ꯂꯂꯣꯟꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯆꯍꯤ 8 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯃꯔꯝꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯅꯕꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯑꯣꯏꯅꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 6 ꯍꯦꯜꯂꯛꯂꯕ ꯑꯁꯤꯗ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤꯁꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯈꯛ ꯊꯤꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯍꯥꯛꯅ ꯃꯗꯨ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯂꯩ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯍꯦꯛ ꯈꯪꯍꯟꯕ ꯃꯤꯠꯀꯨꯞꯇ ꯅꯍꯥꯛ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔ ꯍꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯐꯪꯂꯕꯗ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯁꯦꯠꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯃꯈꯣꯏ ꯑꯗꯨꯗꯤ ꯀꯛꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯄꯦꯟꯗ꯭ꯔ ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯀꯨꯝꯊꯔꯛꯄꯒ ꯂꯂꯣꯟꯕ ꯑꯗꯨꯅ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯄꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯁꯨꯄꯦꯟꯗ꯭ꯔꯕꯨ ꯃꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯆꯥꯁꯥ ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯀꯣꯏꯖꯣꯝꯕ ꯆꯃꯣꯠꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯝꯂꯒ ꯆꯪꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧ ꯑꯃꯒꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯂꯩ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯍꯟꯗꯛꯃꯨꯛꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯍꯥꯛꯇꯤ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤꯗꯤ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯪꯅꯔꯛꯇꯨꯅ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯨꯄꯦꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤꯗꯤ ꯁꯨꯄꯦꯟꯗ꯭ꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯗꯅꯕꯒꯤ ꯃꯇꯝ ꯅꯣꯡꯃꯈꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔꯗ ꯍꯥꯏꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯁꯨꯄꯦꯟꯗ꯭ꯔ ꯂꯦꯛꯄ ꯇꯥꯔꯝꯃꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯕꯨꯡꯁꯤꯡ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯆꯝꯕꯁꯨ ꯃꯥꯟꯗꯦ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯃꯗꯨ ꯑꯩ ꯑꯃꯗꯤ ꯏꯆꯦ ꯑꯍꯨꯝꯅ ꯊꯨꯒꯥꯏꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯅꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯥꯍꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯀꯝꯗꯧꯒꯅꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯅꯍꯥꯛ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯔꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤꯗꯃꯛ ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯀꯥꯎꯒꯅꯨ
ꯅꯍꯥꯛꯀꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯍꯜꯂꯣꯏ ꯑꯩꯈꯣꯏꯅ ꯁꯦ ꯃꯁꯤꯒꯤ ꯖꯟꯇ꯭ꯔ ꯑꯁꯦ ꯄꯨꯈꯣ ꯅꯍꯥꯛꯅ ꯍꯦꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯗꯥꯏ ꯃꯤꯠꯀꯨꯞꯇ ꯖꯟꯇ꯭ꯔ ꯑꯁꯦ ꯅꯍꯥꯛꯅ ꯍꯧꯅ ꯈꯣꯡꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯀꯨꯞ ꯐꯥꯗꯅ ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯦꯜꯂꯛꯇꯨꯅ ꯅꯃꯥꯡꯗ ꯂꯦꯞꯀꯦ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯀꯣꯏꯖꯣꯝꯕ ꯅꯤꯡꯊꯧ ꯁꯨꯄꯦꯟꯗ꯭ꯔ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯃꯈꯛ ꯁꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛ ꯆꯍꯤ 8 ꯃꯄꯨꯡ ꯐꯥꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯃꯗꯨ ꯍꯦꯛ ꯐꯥꯕꯒ ꯑꯩꯍꯥꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯍꯥꯛ ꯍꯟꯈ꯭ꯔꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯄꯦꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯆꯍꯤ 8 ꯑꯗꯨ ꯉꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯤꯡꯁꯥꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯤꯌꯣꯝ ꯑꯗꯨ ꯆꯍꯤ 8 ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯄꯦꯟꯗ꯭ꯔ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯣꯛꯄꯒꯨꯝ ꯈꯜꯂꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯃꯁꯝ ꯃꯅꯥ ꯀꯛꯇꯨꯅ ꯑꯐꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯁꯨꯄꯦꯟꯗ꯭ꯔꯕꯨ ꯆꯤꯡꯅꯕꯗꯤ ꯀꯣꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯎꯃꯪꯗꯅꯤ ꯃꯗꯨꯒꯤ ꯃꯔꯝ ꯃꯈꯣꯏꯗ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯄꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ ꯑꯆꯥ ꯑꯊꯛ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯇ ꯄꯤꯗꯨꯅ ꯆꯥꯅꯤꯡꯕꯇ ꯆꯥꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯄꯦꯟꯗ꯭ꯔꯅ ꯅꯦꯛꯇꯨꯅ ꯊꯝꯕ ꯂꯥꯟꯃꯤ ꯀꯌꯥ ꯀꯌꯥ ꯑꯃꯅꯁꯨ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯄꯦꯟꯗ꯭ꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯗꯕ ꯆꯤꯡꯅꯕ ꯈꯔ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯂꯩꯕꯅ ꯎꯃꯪ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯂꯩꯔꯤꯕꯅꯣ ꯈꯪꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯁꯨꯄꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯁꯥꯗꯥꯟꯕ ꯆꯠꯂꯨꯒꯦ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯑꯩꯅ ꯄꯤꯔꯤꯕ ꯁꯣ ꯆꯕꯨꯟꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯅꯤ ꯑꯗꯨꯕꯨ ꯇꯣꯞ ꯇꯣꯞꯅ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯁꯣ ꯑꯁꯤꯃꯗꯤ ꯅꯍꯥꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯛ ꯈꯜꯂꯨꯅꯨ ꯑꯇꯩꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯅꯈꯥ ꯇꯝꯖꯧ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔ ꯁꯥꯗꯥꯟꯕ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯁꯨꯄꯦꯟꯗ꯭ꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯄꯣꯛꯍꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯁꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯨꯅ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯁꯣ ꯑꯗꯨꯅ ꯍꯥꯡꯕ ꯌꯥꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯨꯕꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯨꯝꯅ ꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ 100-200ꯒꯤ ꯄꯠꯊꯔꯕ ꯍꯛꯆꯥꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥ ꯑꯗꯨꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅꯁꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯉꯛꯄꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯀꯤꯕ ꯑꯉꯛꯄ ꯑꯃꯗꯤ ꯊꯨꯛ ꯂꯥꯎꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣ ꯑꯗꯨ ꯏꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯛꯊꯔꯒ ꯃꯈꯨꯠꯅ ꯃꯥꯔꯗꯨꯅ ꯁꯣ ꯑꯗꯨ ꯈꯨꯟꯒꯠꯂꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯨꯄꯦꯟꯗ꯭ꯔ ꯍꯜꯂꯛꯇꯨꯅ ꯁꯣ ꯆꯕꯨꯟ ꯑꯗꯨ ꯂꯧꯔꯝꯃꯤ ꯁꯅꯥꯒꯤ ꯁꯣ ꯑꯗꯨꯗ ꯏ ꯇꯩꯔꯝꯕꯗꯨ ꯎꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯄꯦꯟꯗ꯭ꯔꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯩ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯩꯍꯥꯛꯀꯤ ꯋꯥꯕꯨ ꯊꯑꯣꯏꯗꯕꯤ ꯑꯩꯍꯥꯛꯀꯤ ꯏꯈꯥꯗ ꯂꯩꯒꯗꯕ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯅꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯅ ꯀꯥ ꯑꯗꯨꯗ ꯅꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ
thong lonsinduna kaptuna lairamme amadi mahaki phijida yeppa mabungsingna pirakpa jantra masa adu masinna kamduna khonglamme puna setna thariba thong adugi wangma adudana wakhal yaudraba miyoibaki wakhal sendraba supendra mahakna pariba thangsang aduna hangduknanaba yankhaiba hauраklamme adubu khanghaude nupi adugi mabung ahum adu sagol thauduna mafam aduda yauksillaklamme thongakpa lanmising adu mathang hatuna sangsilakpa matamdadi oiramliba phibam adu ubada angakpa ama oikhre phibam adugi maram adu khanglabada khudakta supendrabu thangna kaktuna hatokhi amadi masal nupi adubu kanduna makhoi mayumda lakhi laihoriba konung adudi supendrana sikhrabada tapna mitrang amagum surung ama onkhre sana lupasing adusu tapna nung laingoi laibak onkhiduna umang aduda singdum amagum mangkhiramme matawasumna mapupu setna ningjaba thongna pharaba supendra mahaki maphamda mahakna setna ningjariba ningthau aduna namthak tawduna thawai launabo hotnarakpadagi hingsabagi langda thuduna miyoibagi minungsi haibadu mangkhibadagi arembada mathoi mangduna loiki wari asi nungai biragadi like tawbiramo comment tawbiramo aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo